अहनबदा मरोइबा पा प्रिंट अमदी इलेक्ट्रॉनिक मीडिया दा पाउ फोंगदबा अमदी फोंगलोइदबगी मतांगदा मणिपुर लेंगांग एडवाइजरी थोखरे लेंगांग न बैन तौखबा अनलॉफुल ओइबा नत्रगा अनरिकॉग्नाइज्ड ऑर्गेनाइजेशन सिंगना थादोरबा प्रेस रिलीज स्टेटमेंट अमता फोंगबा यारोइ Ringui Naga Village Takuki militants in the Nomai Kapsilakpada Naga Village got Mari Sokre. Santi lay by Bessie South Nabi Han Bakong Tangi Hina, Chief Minister Hongkong. In fall to real the look, Kibidi Tiba Kangdan and Laki Baki, Narang Tango. Union Home Secretary Young Manipur Security Matanga. Lenga kayana ki WAPHAM sing thabakta onthorok tabana naga area da ban tawragin haina FN CC na phongdora PMJAY sisnabagi anoba kanglo na dialysis patient sing da saung khudong tahre me ahum da miyam gi mi pham pang tholagani haina bakom phongdora census tawdrabadi NRC tawba yaro haina chief minister na High Kibalate, NRC Taunabagi Assembly Diana Kibuapam, Center the Tadano Kangan Cray, Pakungai Hana Bijapina, Hongkong Cray. Amadi Home Minister Govindas Nasiala on a border fencing in the Tanga, Krumzeri. WAHONG Radio and Pizaba morning newspaper reading meeting Tabiri Bamadi Tabiriba Simbo. Pusparani Lashrum Nataram no Usari, Maroiba Pau Singh, Sando Usari. Print Namadi electronic media, Loinan social media platforms in a report of Wayaba Amadi. Yaroi Dobugi Matang the Manipulenga ki Home Department ki Maike Degi advisory ama Tokre. Manipulenga na Tokiba advisory aduna Manipur the Ladiba Media House. Editor, journalist, amadi public sir, Kuding Magna Press Council of India, PCI na piba norm of journalistic conduct, ngak na WAPHAM, Tambaga Lunana, Media House Kuding Magna ban strike natraga, unauthorized oiba natraga, unrecognized organization amana, Kihan Kangan Baga Marilena na Tadorokwa Pau ama, Pong Dingaida amadi, Lautok Dingaida, Yamna section na verified. Taugadabani official natraga thajaba yaba source tagi chapchana verification yaudana asigumba makhal gi ipaw phongloi amadi lauthok loi dobani haide ben taukraba unlawful oiba natraga unrecognized organization sing na thadorokpa press release statement natraga communication amata phongba lauthokpa mawong amata da yaroi Karigumba Miam ki interest the Fong Banatraga Lautokpa or Bashu full context hapagi Mahut legitimize Tauba Oiba Mong the Hapkadabani Amadi Lautokadabani Haide Miam the Akia Kang Oigadaba Amadi Communal Marakta Irang Tokpa Abamong the Pau Fongba Hapsinduna headline Ten Banat Chingba Amata Tauroidobani Sensitive hoiba issue ga mari lenaba pauga oina yamna balance oina amadi community amana mabukning naga da bamong da pau phongdana basu khanghalli loinana miyam marakta mipai thabai ba pokada ba pau sing verify tawdana bab na sar ga iduna phongloi dobani threat tawba disruption tawgada ba pau sing achumba aseng ba chapchana khangdaba Phongloi dobani irang thoon beaba allofun oiba thabak sing tawrok payaba natraga anti social element singi element ki interview natraga state amata phongloi dobani haire media house khudimagna fairness restraint amasung responsibility yauna ethical journalism ki principle ngakna thabak tawgadabani media bu senkhai thumkhai amadi aki akang pinabaki pau sandoknaba platform oihaloi dobani hojik manipur da oidiba law and order gi phibam asida media na public order ngak se na ba
responsible oiba stakeholder amagi thodang loduna hena irang thoanba yaba I pau sing phongloi dobani amadi community marakta nungsi sanaba purakadaba ingta palamdam ama purakpa yaba mongda I pau sing phongbinana basu advisory asida khanghalli electronic digital amasung social media platform singi oina tonganba advisory ama home department na thoktuna IT rule 2021 na piriba guideline ngakna I pau sandokna ba khanghalli loina ban tawkhraba unlawful oiba amadi unauthorized oiba organization singna ban threat amadi mari leinana thadorakpa wafam sing lauthok loidobani sandok loidobani community marakta irang thokpa yaba pau phongdokpaga loinana integrity sovereignty amadi public order bo ikai khumnana thabak tawgadabani IT rule 2021 na piriba provision sing thawoidaba yarabadi information technology act lising anigi makhada amadi atai sanaba logi matung ina serak phangba yai haina su khanghalle Ukhul district ki Ringui Naga village da ngarang ayu pung 10 makhai rom tarakpada suspension of operation su da leiba kuki militant singna afaba makhal gi nomai sisinaduna attack sa tharakpada khul asigi village guard mari sokle Ringui village protection committee na thadorokpa cherol amada Ringui Naga village jurisdiction manungda lairiba Ringu Borenga gi paring da ngak senbi thabak tawriba Naga village guard singi mathakta ngarang ayu pung 10 makhai tabada su da leiba kuki militant singna afaba makhal gi nomai sisinaduna attack tawrokpada volunteer mari sokle makhoi mari gi manungda ani amagi fibam luna sokhi haire housing maki oina soklaba sing maming matha khangba ngamdri kuki militant singi thawong adubo Ringui village protection committee na akan mamong da condemn tawraduna kuki militant sing asina mafam asida attack chatharakpa si ngarang gesna hanbanate kuki militant singi tamthiba thawong asina mafam asigi nupi angang amadi ahal oiraba singda tattana mi paiba amadi aki akhang piduna lakli militant singna kapsilakpa nomina micham miyamda sokadra habigi akibana mayum thadoktuna lanjenare haina su phongdorakle asigumba kuki terrorist singna leptana satharakliba thawong asina kuki amasung Naga community ani ki marakta yengthinabgi sang hena wangkhal hanbaga loinana ing signa leiba pamjaba Naga community gi miyoi singi punsida sauna singnabagi thawong satharakli haba wafam thambaga loinana mari leinaba authority na Ringui area amasung masigi akoibada lairiba miyamgi punsi ngak senbaga loinana ingtappa punsi mahingda hingba ngamnaba thabak laukhatkadabani Ringui village community na matam chuppa aikhoigi lam aikhoigi miyam amadi hakki matam pumbada khongpham setna lepkani haire suda leiba kuki terrorist in attack sathaduna Naga village volunteer mari tamthina su onkiba thawong adubo Central Command Naga village guard ki maikidagi akanba mongda condemn tawrakli amadi Naga miyam gi ipai puna thambiramba lamkhai amadi aikhoigi miyam ngak sen baibasi NBG Central Command gi amatangaraba thodangni haina su phongdokli nakal amaromda kuki civil society organization CSO working committee na numit kharani gi mamangda Mulan kuki village da attack sa tharakraba matung anirak suboina kuki village amada attack sa tharakhre haina claim tawrakli Mount Kampa Mall Ristalaiba kuki khunja singi lau singu bagi thabak torba mafam asida tangkhol militant sing sangsilakpi pau phangbadagi khudakta kuki village volunteer sing mafam aduda saksinduna defend tawi thabak sathabadagi henjinba ngamkidabani haiba wafam sing phongdorakle Manipur da haukiba tha khara asida kuki amasung Naga community ani gi marakta nauna irang thoklakliba amadi Bishnupur district da su hingsai thodok thoktuna misi mina yaurokpagi matangda Union Home Secretary Govind Mohana share lauraga video conferencing gi kuthangda Manipur gi makok thongba official sing yauna mifam pangthoktuna kupna khana khre Manipur gi security gi matangda khana kiba mifamda Manipur gi security advice
Advisor Kuldeep Singh, DGP Rajiv Singh, Intelligence Bureau की Director Tapan Deka, Assam Rifles की DG Lieutenant General Vikas Lakhera, Military Operation की Director General Lieutenant General Avijit Amadi State अमसुंग Center की मकोक थोंगबा Government Official सिंह सरुक याखी मिफम असिद सरुक याखीबा Government की मकोक थोंगबा Official अमना द हिंदू द फोंदोरकपदा कुमजा लिसिंग अनि कुलुमदोगी मे अहुमदगी मणिपुर द इथनिक वायलेंस थोलकपदगी स्टेट असिद असम राइफल्स याउना security force personnel लिसिंग कुंथ्रा तरुक रोम डिप्लॉय तौदुना थमलकपनी अदुबो West Bengal की मिखल कमरी लेनना Central Armed Police Force CRPF personnel लिसिंग निपान चौंगा मणिपुर दगी लौथोकलगा West Bengal दा मिखल की ngak senbi थबकता सिसिनकी मणिपुर दा हाना लेरंबा security force की मसिंग हंथरकीबा असिना security की थबकता अहोब खरा लाकपगा इयोइनना कुकी अमसुंग नागा कम्युनिटी अनिगी मरक्ता अमुक हिंसाई थौदोक वाथोकसिंग इनौ नौना मणिपुर दा थोकपा हौरखी अमदी कुकी अमसुंग नागा कम्युनिटी अनिगी मुक्नबा मफमसिंगदा security की सथोक ससिंदा नुपीसिंगना लंबी दा थिंगदुना तोयना चंगहंदबदगी ngak senbi थबकता अहोबा मा लाकलिबा असिना चिंबगी मतंग मिफम अदुदा कुपना खनखी मिफम असिदा मणिपुर की इरांग असि हेना कंखल हननबगी यामना मरु ओइबा मचा अमा ओहलिबा स्टेट असिदा सोशल मीडिया लिसिंग अहुम चहुम की मथक्ता लैबा असिगी मतंगदसु खनखी हाइरे नगागी लमदा मपुगी अयाबा याउदना इलीगेन ओइबा मौंगदा टाइगर अमदी जर्मन रोड थोंदुना लंबी सेंबा यारोय हाइबा डिमांड याउना पॉइंट 5 याबा वफमसिंग मणिपुर लेंगा का MOU साइन तौनखिबा लेरबसु मणिपुर लेंगा की माइकीदगी थबक तो ओंथोक्तबना एप्रिल 12 दगी कौखिबा बन मखा सथरगनी हाइना फुट हिल्स नगा कोऑर्डिनेशन कमिटी FNCC की कन्वेनर NG अखिनना फोंदोरकले मेजर खुलदा लेबा मणिपुर प्रेस क्लब पांगथोकिबा पाउगी मिफम अमदा वाफम असि फोंदोकलदुना NG अखिना हाई FNCC ना फुट हिल्स नगा एरिया दा एप्रिल 12 की अहिंग नोंयाइदगी कौखिबा बन असि मरोइना नगा ताबा मफमसिंगदा कुकी फुरुप सिंगना इतत ततना अयेत अपन पीबता नतना इलीगेन ओइबा थबक या सथरकपदगी कौबा बन्नी हिरम असिगी मतंगदा FNCC ना मणिपुर लेंगाता थमखिबा वाफमसिंग अदुदी नगागी लमदा मपुगी अयाबा याउदना इलीगेन ओइबा मवंगदा टाइगर रोड अमदी जर्मन रोड थोंदुना लंबी सेंबा यारोय नगाना ताबा मफमसिंगदा कुकी सु कैम थंबा यारोय नगागी लमदा पोपी थाबा यारोय नगासिंगना ताबा मफमसिंगदा कुकी की whipsing पायरगा चटपा यारोय अमदी कुमजा लिसिंग अमा चमापन यांखै माथोइदा BCR ओइरगा अथुबदा NRC सना हंदुना मिटोपसिंग खंगदोक्तुना मरमदा हलहनखिगदबनी हाइबसिनी हाइबा डिमांडसिंग असिगी मतंगदे FNCC अमदी मणिपुर लेंगाका हौखिबा कुमजा लिसिंग अनि कुनमंगा की ऑगस्ट 9 दा MOU अमदी कुमजा लिसिंग अनि कुनतरुक्ता MOA साइन तौनखिबा लेरबसु मणिपुर लेंगा थबक्तो ओंथोरक्तबना नगासिंग ताबा मफमसिंगदा मखाताना बन तौननबा फिरेप लौरकपनी हाइरे थासिगेनिदा थोलखिबा प्रधानमंत्री जन आरोग्य योजना PMJAY सिजनबगी अनोबा कांगलोन सिंगना काट असिबु सिजनदुना डायलाइसिस तौरिबा अनाबसिंग खुदोंचादब कया मायोंगना हल्ले हाइना ऑल मणिपुर डायलाइसिस पेशेंट एसोसिएशन की थौमी अमा ओरिबी सोंगथाम लक्ष्मीना फोंदोखरे हिरम असिगा मरी लेनना मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा महाकना हाई था असिगी अहुमदा हेल्थ डायरेक्टोरेट ना थोलखिबा नोटिस अमगी मतुंग इना
PMJAY sizinaduna tongan-tonganba hospitalsingda dialysis tawribasingda biometrics verification approval taunaba honabada pung ani ahum hek ngaiba asina anabasingda yamna awaba ama mayokna halle masida natana hospital kharadadi patient ado bed ta leitrabadi yade haiduna asangba process amada tawhanba dialysis loiraklaba matamdasu aroiba biometric launanaba pung ani ahum amuk ngaiba asina dialysis tawriba anabasingda hena awaba pire maram asina mari leinabasingna hiram asida mijeng changbiduna anabasingna thengnariba awaba asibu kokhanbinanaba lengaki pukning singsilakli border fencing amadi atei border area ga mari leinabasinggi matangda Manipur lengaki Home Minister Govindas Konthau jamna chiar lauduna review mifam ama pangthokre mifam asida ukhul Technopal Sandel amasung Surasanpurgi Deputy Commissioner Singh loinana tongan ba department singi makok thongba official sing saruk yakhi loinana Home Department ki official sing ngamkhai sambal khabgi thabak toriba border road task force amasung Assam Rifles ki makok thongba official sing su saruk yakhi review mifam asida border security ki thabak sing mari leinaba agency gi marakta amaga mateng pinaduna hena mapangal kalhananaba amadi border paringda paikhaliba chawkha thorangi thabak sing athubu matamda loisinabasu mari leinaba singda minister na pauktak pikhi amaromda chief minister Yumnam Khemchana Facebook post ta thadorok warol amada mahaki office ta all naga students association Manipur Anchamgi mihut kangbu amaga unaduna wari sanabaga loinana mahairoi lup asigi maikaidagi Singi district mari leinaba WAPHAM yawba memorandum ama piramki haire mahairoi lup asigi mihut singa maru oina education amasung health sector fagal hananabagi matangda khanabaga loinana makoina demand toriba WAPHAM sing mari leinaba authority singa tanaraga athuba matamda thaba oina pangthoknaba honagani haibaga loinana Anchamna mahairoi lup ama oina lauriba thodang singbo thagatba phongdokhi Census tawdrabadi NRC tawbu yaroi haina Manipur gi Chief Minister na haikiba leite NRC tawbada census kalaga chatpa yaroi haibani haina BJP Manipur Pradesh ki General Secretary P Premananda Maitai na thado phongdorakpaga loinana state asida NRC tawnabaga mari leinana BJP na lusingba Manipur lenghakna assembly da laukiba warep center da thadunu khangankhre paukhum ngai haina phongdokkhre Nitai Pachu Thekta Laiba Thambal Sanglen da Pangthokpa Paugi Mifam Amada Premanandana Hai Chief Minister na Hai Kidaba WAPHAM Amabo Congress Party na Aranba Propaganda Tawduna Miyambu Lana Lamjingnaba Honabani NRC Tawduna Mitop Khandokpa Makhoibu voter list dagi Kakthatpa haibasi BJP Lengak amadi BJP Manipur Pradesh ki su padamni NRC satna hananaba honabada Congress Party na kari thodang lauki haibasi miyamna hena khangnare BJP na lusingba lenga asina Manipur Assembly da kumja lising ani kuni thoigi August manga da state asida NRC tawnana bahaduna warep ama lauki masigi makha tabda su kumja lising ani kun mari da su BJP na lusingba lenga asina resolution asi reaffirm tawnana bahana bada Congress Party ki president yauna Congress MLA sing house tagi mapan thokibagi maram karigino haiba wahang lakle maduma Congress Party na ramdam aside NRC tawba pamde haiba mayek sengna taklabani haikhe Lakliba May ahumda Manipur People's Convention on 3 years haiba hiramda miyam gyoba khana nainaba mifam ama pangthoklagani lengana kokomida wari sanana bahira kiba WAPHAM numit asida miyam punna lorokpa warepna aroiba oigani haina kokomi gi convener YK Direna phogdokre hiram asiga mari lenana lamfelda leiba coordinating committee on Manipur integrity kokomi gi office ta pangthokiba paugi mifam amada Direna hai kumjali sing ani kulhumdo gi me ahumdagi ngasi fawba loisindana lakliba irang asigi waroisin puraktuna ingtapa lamdam ama oihanana bagi maike da sangsinnaba haukiba chahi singda pangthoktuna lakbagum
सही असिगिसु मणिपुर मियामगी ओइबा खना नैनबा मिफम अमा इम्फाल वैली खक नतना तोंगान तोंगानबा डिस्ट्रिक्टसिंगी ओइनसु पांगथोकनबा थौरांग तौरी लोइनना हारिबा नुमित असिदा मियामना लेंगाक्ता हंकिबा वाहंग तरेट की मतिक साबा पाखुम पीगदबनि हाबा खोलाव लाउमिनबा खक नतना नुमित असिमकी नुमिदांग पुंग तरे ताबा मतमदा इरांग असिदा लैखिद्रबसिंगी थवाइना शांति ओइना लैरुनबा मियामना मैरा कटपियु हाइखे मसिदा नतना कोकोमी अमदि लेबाक मियामना लेंगाक्ता हंकिबा वाहंगी पाखुम यामना तहा तहाबा मौदा होम मिनिस्टरना पीखिबा पाखुम अदो मतिक चादबा मखोइगी ओइबा फिरेप अमा लैतबगी ममी तारी पिरकिबा पाखुमसिंग अदुदा मियामना करी फाउरी करी खल्ली हाबदुसु कुपना खनबा खक नतना लेंगाना कोकोमीदा वारी साननबा हाइरकलिबा वाफम याबा अमसुंग यादबा हाइबदो मियाम पुना खनदुना लेपकनी हाइखे लोइनना कन्वेंशन असिबो लमदम असिदा लेरिबा सीएसओ क्लब मैरा पाइबी इंटेलेक्चुअल अमदि मिपुम खुदिमंगना सरु यामिनसे हाइनसु अपील तौरगले इम्फाल तुरेनगी कराम लाइनिंग थौ मोंग साबगी लाइबोंग मपादा था असिगी कुनमंगा दलुपखिबदगी थीबा खंगदना लेरखिबा ही ngarang numiyungba matungda lakhatpa ngamkhre hi asibu phangnaba honabada achoba thodang lokhiba ising maiba hainasu khangnaba urup awang leikaidagi MD Salaudin da langthaban kendrugi MLA Karam Shyamna manapiduna puning thogathre numit humni chupna mangluraba hi phangkhibaga mari leinana Karamda laiba ibudong mongsabagi laibungda paumi singa unabada MLA na hai फाइबर की ही असिबु सारकलिबा मपान की कंपनी की माइकेदगी ही मखल असि इरोल नुंगदा अमुक्ता फावलुपगी थौदोक लैखिद्रि हाइरकपदगी लैबाकी ओइना नुंगनांगबा फावबदगी नुमित हुमनि चुपना इरो नुंगदा थीदुना लाखिबनी स्टेट डिजास्टर रिलीफ फोर्स की टीम अमना नुमित हुमनि चुपना थीरबा मतुंगदा ही असि ngarang phangduna लाइनिंग लाइसोनगा मरी लेनबा थबक थौरम सिंगसु पांगथोखी अमरोमदा ही असिबु फंगनबा होनबदा असोबा थौदांग लौखिबा इसिंग माइबा सलाउद्दीनना फोंदोरकपदा महांगना मसाई चही कुलहुमदोय सुबदगी ngasi फावबदा इसिंग मनुंगदा लुपथखिबा मियोयबगी हक्सांग कया फंगहनबा ngamkhre कुमसी चहीगी ओइना हौजिक फावबदा मियोय 13 लौखतखिबा असि थारगा ngasi फावबदा महांगना पुना मियोय चामब्री मरिफुगा निथोयगी हक्सांग इसिंगदगी लौखतपा ngamkhre अदुमकपो ही लुपखिबदगी लौखतपा सिदि हंदकी असिना अहानबनी मियोयबगी थवाई याउद्रबा हक्सांग सिंग इरोल नुंगदगी लौखतलगा सेलौबासी तौनिंगदे महांगना लिसांगसिना मियांगगिदमक पांगथोरकलिबा थबक असि मखाताबा पाउ पिजरी मसक खंगबिबोय ngasi फावबदा लेंगा की माइकेदगी चानबा सिनफम अमता फावबा पिबिदबा सि नुंगाइते हाइनसु फोंदोखि पनबे याबदि था सिगी कुनमंगा दा लुकिबा ही असि नुमित हुमनि लेरबा मतुंग फंगनी हाइना सनाकोनु उत्तरा संगलेनगी अमाइबा सिंगना फोंदोरखिबसु लेख्रबनी कोकोमीना हाइबदा मियाम असि लोइना हन इनख्रे हाइदुना कोकोमी की मायोक्ता अरानबा प्रोपेगंडा तौदुना मियामगा समना हंदनबा होनरिब्रा हाइना कमिटी ऑफ सिविल सोसाइटी कंगलैपाक CCSK ना वाहंग हंगलगले CCSK की चेरोल अमदा हौजे हौजे लमदम असिकी मियामना माइकै खंगदना ngausanaraba hiram khudingda awatpa akaiba asokpana thalaba phibam asida leiriba lengak asina masai thodang thoram mating thokna tauba ngamnaba miyam gyoiba pressure ama piba chumbara khanduna kokomina sangsiliba khudingda CCSK na saugatuna lakli kokomina sangsinba khongjangi saru ama oina haukiba April 15 da lengak tamyanggi wahang hangba khongsat haiba खोंसत अमा मपुंग फाना पांगथोखी खोंसत असिबो थुगाइना बहनबा मियोय खुटपु अमना इम्फाल ईस्ट अमदी इम्फाल वेस्ट की मफम सिंगदा मखोयगी मी सिंग थादोक्तुना यूट्यूब फेसबुक पेज खरदा इन्फ्लुएंसर सिंगा लौतुना रगा
khongsat asibu saru yaba lakpa micham miyambu saru yahandana amadi achobo khudong thiba thoknaba kana hona kiba manba thawong amagi saru amo oina aranba pau sandoktuna miyam marakta charangnaba kya thoon kibaga loinana desam gi hanagi president mayengbam somorjitpo atamnana hatke hona kiba thawong ado khwaidagi laibak thibani haidakle Amaromda kokomi gi thomi mayengbam somorjita khut thaki basi manipur thugaina na basin ba khunik ni haina apun banu piluf anul na thadorok pachirol amana su haire Kwakta da laiba relief camp ki IDP sing amadi manak nakpada khundari ba miyam gi pusilakpa noma da sangdaba yadraba polam sing lambi da munba mai thado nabana chingbagi thabak sathari basi khudak ta to kadabani haina KCP na phongtokre Lup Asigi Publicity Secretary M. Punsiba Maitena Thadorok Pacherol Amada Polam Sing Ado Surachan Purtamna Pusin Kigadabani Haina Sing Nabada Yumpham Oiraga Mai Thadok Panachimba Tobasi Yamna Laibok Tibani Madudagi Hendoktuna Sing Kilo Mangaga Nga Kilo Tarakak Puzarakpa Matamda Lenga Ki Ihogi Mingda Munbagi Tabak Sathariba Sing Ado Say Nibagi Thawongni KCP Bisnupur District Coordination amadi kwakta gi machin chatpa isil inaw sing kharaga su punduna pau phauna duna surasan puda pochei pusili amadi pusinde habagi matangda chobase naba ama lairi basi koknaba khanakhiba leire kwakta maike gi maira paibi singa punduna surasan puromda pochei puthok pusin yagadaba lambi ani makta joint monitoring post thambagi wafam phawba puthokibadi lei adubu wafam ado mari leinaba singna yabi khide haba wafam sing Phongdorakle Miami Kholau Namthana Bohana Bada Furup Masal Khaibung Tana Basinbiga Nohani Union of Social Upliftment USU na Thadorokpa Cherol Amana Hairi Tha Siki Kunmanga da Kokomi gi lamjing makha da pangthoki ba wahang khongsat aduda kanagumba kharagi thawin sin manba maungda desam gi hanagi president mayengbam somorjitpu ima kaithel da chum aran khangdana khut thaki baibasi yamna leibak masa tadaba thawong haire kotu amadi IGLF anigi mathakta su moto cognizance ama lokhat pinanaba Supreme Court ki Chief Justice ta Malem Thongam na iba cherol pisinduna wakatkhre cycling for Manipur peace ki khongsat amaga mari lenana Malem Thongam na haukiba chahigi October anida Delhi gi Kutub Minar dagi state manga fauduna santi gi paujal puduna Manipur tamna lakpi lambi da sahi adumaki December 13 ta kotu gi maike dagi Kangpopi district fauduna Imphal chatpa yaroi hairakhiba amadi Manipur gi district 13 mak sin thungna satkadaba solo piece Red amagi matang dasu ITLF ki maike dagi Churasan Prolan Silaktuna Peace Awareness Sathaba Yaroi Haina Athingba Pirakhiba adugi matangda mari lenabe state government ki authority singi maike dagi thabak thorom amata lokhalaktabaga mari lenana ngarang Supreme Court ki Chief Justice da wakat khibani haire Miyam Giyogda concept Hairaktanaba Hotna House Haina Umang Laikan Ba Punbaluf Ukal na Thadorokpa Cherol Amana Hairi Ukal gi Cherol Asina Hai Hojik Lamdam Asida Tangdo Laitadaba Fibam Sing Amadi Masibu Nampu Hapu Tauduna Loisinaba Lengang no Honarak Libakaya Asigi Marakta Sagai gi Maital Asiba Karana Ihau Horiba Miyam gi Lusingba Singda concept Haibiki Satharakli Bathawong Sing Asidagi Ekoi Section Minaba Matam Yore Kokomi na sinduna miyam gi pen dabagi khongsat adugi manungda mache machin manaw mama mandol masak khangdaba miyoy khujok khara yet silaktuna ihaugi khudong saba lawduna lusingba singda khut thakiba dumak minai nai thangi khunai ama onthoknaba honariba miyoy singi machatni tawsinaba ngalhanaba honaba ai muk leibak ningba leitre haba social media da utnanaba honaduna leiba miyoy sing aduna Lamdam asigi damak kathok laba miyoy sina khut thaba haibasi warak pinanaba leitre takpani haikhe
शांति लेबा हाइबसि साउखनबगी अहानबा खोंथांग अमनि वरी सानदुना महौसागी फिबमदा हंजिल हननबा लेंगांग नंगंबा थाक्ता होनरी हाइना चीफ मिनिस्टर युमनाम खेमचाना फोंदोखरे मखा तारकपदा मपानगिबा पाउसिंग तामिनसी नाइजीरिया की अवांग नुपोक थंगबदा लेबा गुयाकू की खुंगंग अमदा इस्लामिक स्टेट ग्रुप की मिलिटेंट सिंगना मियोय कुन मापन हात्ख्रे हाइना मली लेनबा सिंगना फोंदोखरे यूनाइटेड स्टेट्स यूएस ना अथिंगबा थमख्रबा ईरान की एयरलाइन सिंगा ललोट लिटिक तौमिनरबदी अथिंगबा थमलकपगी अकीबा मायोकनगनी हाइना यूएस ट्रेजरी सेक्रेटरी स्कॉट बेशेन अकनबा सेक्शन वरोल फोंदोखरे बांग्लादेश किनिंगाई ओरबा मिजल्स लाइचत पासना संदोरक्तुना हौकिबा मार्च 15 दगी हौदुना मिजल्स की लायोंग दमयोय चनी यांखैरोम हेना सिहनख्रे हाइरे अफगानिस्तान की अवांग नोंपोक थंगबा मफमदा लेबा यूनिवर्सिटी अमा अमदी मिचम क्यागी युमसिंगदा पाकिस्तान मिसाल कापसिंदुना लंदारकपदगी मियोय 3 सिख्रे अमसुंग 35 ना सोख्रे हाइना तालिबान लेंगाकना फोंदोरखरे इजिप्ट इमुंग मनुंग सिंगा लोइनना कोइबा चटकिबा जर्मन मचा अमा लिन्ना सिकपदगी सिख्रे हाइना जर्मन पुलिसना फोंदोरकले पाकिस्तान की हानगी प्राइम मिनिस्टर इमरान खान की ये थंगबा मिट अदो ngौदोंगी लायंग चथरबा मतुंग अमो हना कसुम संगदा थासिनख्रे म्यांमार अमसुंग म्यांमार की वांगमदा लेरिबा मसिंग यामलबा म्यांमार सिविल सोसाइटी ऑर्गेनाइजेशन सिंगना हंदक तनौना सेमखिबा प्रेसिडेंट लेंगा सखंगबिदनबा एसोसिएशन ऑफ साउथ ईस्ट एशियन नेशंस आसियान दा वाकत्रे हाइरे इंडोनेशिया इकोनुंग जकार्ता मनाक्ता अचेनबा ट्रेन अनि थेंगजिनबदा सिकिबा मिगी मसिंग 15 यौख्रे अमसुंग अतोपा 39 अमना सोपन नंगले हाइना लेबाक असिगी इंफ्रास्ट्रक्चर मिनिस्टर अगस हरिमुती जुदो योनोना फोंदोखरे
ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ CCTV ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠꯁꯤꯡꯅ ꯐꯟ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛ ꯃꯊꯪ ꯊꯥꯒꯤ 6ꯇ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯨꯄ꯭रीम कोर्टना डिरेक्शन पीख्रे। होम एफेयर्स की यूनियन मिनिस्टर ऑफ स्टेट बंजी संजय कुमारना आइजोल की MINCEO सेक्रेटरिएट कॉन्फ्रेंस हॉल दगे वीडियो कॉन्फ्रेंसिंग की खुथांगदा सिहागी डिस्ट्रिक्ट ऑफिशियल सिंग अवांग थाकी मिफम पांगथोक्तुना मिजोराम की ngंफै परिंग द लैरिबा इशू सिंग येंसिनख्रे हारे। असम की हायर सेकेंडरी एग्जाम की रिजल्ट लाउथोख्रब मतुंग इकान कानदना असम स्टेट स्कूल एजुकेशन बोर्ड ASSEB ना स्टेट असिगी स्कूल एजुकेशन सिस्टम दा अवनबा पुरकनबा पाइखतकदबा थौरांग थौसिल किया पुथोरख्रे। मफम अयाबदा हौखिबा नुमित निनी हुमनी असिदा कनबा नोंजुना मियामदा चाउन खुदोंसादबा मायोकनहंदुना लाक्लिबा त्रिपुरादा लाकदोरिबा नुमित खरनिसिदा नोंग नुसित की फिबम हेना कंसिलक्पा याई हाइना एमसीना फोंदोरखिबगा लोइनना रेड अलर्ट लाउथोख्रे। ममांग सही जून 2दा असिबा हक्सांग ओइना फंगलबा मतुंग थिगलुबदा मध्य प्रदेशदगी सोनम रघुवंशी कौबी नुपी अमना लुहोंगबा कुइद्रिबा मपुरोइबा राजा रघुवंशीबो मेघालयदा कोइबा ओइना पुरकलगा मियोय खर नेक्तुना हाटखिबनी हाइना खंगबा ngamlakpadagi tha kaya jail da leiraklaba matung ngarang Shillonggi court na Sonam Raghuvanshi bo bail pikhre। Laibasida digital arrest scam singna miyoy kayadagi sale amadi maroiba information kya matpaga natraga munbagi khudongsadaba kya tholaklibasi muthatpa ngamnabagi pandamda असिगुम डिजिटल अरेस्ट स्काम सिनबनी हाइबा WhatsApp अकाउंट 58,300 थिंगजिले हाइना सेंटर लेंगांगना सुप्रीम कोर्ट फोंथोख्रे। सिक्किम खोंसत की सरुक अमा ओइना प्राइम मिनिस्टर मोदी ने स्टेट असिगी मचिन तुमखलगलिबा नहा फुटबॉल सानरोय कियागा फुटबॉल सानामी नखिबगा लोइना नहा सिंगम हक सानाबासिन हक्सांग तेखलले हाइना फोंथोख्रे। सीट चनी मौबुद्रा मरी लेबा वेस्ट बेंगल असेंबली की अहानब तांका की मिखल थासी कुलुमनोइद पांगथोख्रब मतुंग अनिसुब तांका की मिखल ngasi पांगथोक्लगनी। उड़ीसा की कियोंझार डिस्ट्रिक्ट लेखिद्रब मचे की बैंक अकाउंट दगी लुपा 10,000 लौथोक्नब होनबदा बैंक न मचे सीख्रे हाबगी प्रूफ पियो हायरकपदगी जितु मुंडा चही 50 कौब नुपा अमना मंगदगी मचे की हक्सांग तौथोक्तुना लौथोक्लगा बैंक तक पुदुना लाख्रे हारे। मेघालय ऑफिशियल ऑर्डिनेंस 2026 तनरे हाइना लाउथोखिबगा लोइनना इंग्लिश खक्ता नतना मेघालयदा खासी अमसुंग गारो लोल असी स्टेट लैंग्वेज स्टेटस असम टेलीकॉम सर्कल द रिलायंस जियो की सब्सक्राइबर मसिंग मिलियन 10 हेनबा ngamle haina टेलीकॉम रेगुलेटरी अथॉरिटी ऑफ इंडिया ट्राई की ख्वारी नोबा टेलीकॉम सब्सक्रिप्शन डाटाना फोंदोरख्रे। Vellore Institute of Technology Engineering Entrance Examination VITEEE Nisingani Kuntaru Amarbati Dalaiba Vellore Institute of Technology VITAP University da Marangdagi Hokre Makatarakuda Musanabigi Officer Lisingani Kunmari ki Megi Tang Tara Mapandagi Board of Control for Cricket in India BCCI की सेंथांग मखादा लुपा करोड़ कुनगमरी संगना लुआंग पोकपा क्रिकेट स्टेडियम द सेमगुटपा हौरखिबा मणिपुर क्रिकेट एसोसिएशन MNCA की इंडोर क्रिकेट एकेडमी भारत की प्राइम मिनिस्टर नरेंद्र मोदी ने वर्चुअल ओइना संगादुना MNCA द सिनबिबासिना नोंग यामना चुगनबा मफम असिगी ओइनादी मतम सांगना अखोइगी सानारोइसिंगना सानबा फंगदना लापगी अवाबादो कोकपा ngamlagani हाइना MNCA की सेक्रेटरी L
गितरंजनना फोंदोरखरे। समोवागी अपियादा पांगथोकपा कॉमनवेल्थ यूथ अमसुंग जूनियर वेटलिफ्टिंग चैंपियनशिप अमदी यूनिवर्सल कप सीनियर की कॉम्पिटिशन की निनी चनब नुमिते इंडिया की लिफ्टर सिंह पुनिंग सिंसनिंगाई ओइरबा परफॉर्मेंस उतुना गोल्ड मेडल मरी लौख्रे। एप्रिल 15 हौदुना एप्रिल 19 फाउबा राजस्थान की उदयपुर पांगथोखिबा नेशनल अनइक्विप सब जूनियर पावर लिफ्टिंग एंड ऑल एज कैटेगरी डेड लिफ्ट चैंपियनशिप मणिपुर की टीम नेशनल डेड लिफ्ट चैंपियनशिप की ओवरऑल टीम चैंपियन ओइख्रे। ऑल इंडिया फुटबॉल फेडरेशन की मिटिंग मखादा 2023 सीजन की आई लीग 3 की तारियल की साई आर्टिफिशियल ग्राउंड सानकिबा मैच मणिपुर की ट्राउ एफसी अमसुंग मुंबई एफसी ड्रॉ ओइखिबगा लोइनना जिंग एफसी राजस्थान माई पाख्रे। निंगथौकाबा नुमिते इंडियाना मखोइगी अरोइबा ग्रुप ए की फिक्सर द डिफेंडिंग चैंपियन चाइना की मखुता सुइनो मंगादा माइथिबा नंख्रबा मतुंगदा इंडिया डेनमार्क की हॉर्सेसदा सथरिबा 2023 यूबर कपतगी लैहौरे। एसडीसी सामुरोंना सिंधुना सामुरों मखा लेकाई ख्वाई लंपाक सथरखिबा अनिसुबा माइचौ सामुरों सिंगोंग ट्रॉफी 9 मेन एसाइड विलेज ओपन फुटबॉल टूर्नामेंट 2023 स्टेट असिगी ओइबा फिबम असिना मरम ओइदुना मतम खरा लेपलुरबा मतुंग ngarangdagi amuk sanaba hobada saida amasung singa ideal mai pakre। ऑल इंडिया फुटबॉल फेडरेशन की मिडियम मखा 2023 सीजन की आई लीग 3 की तागियल की साई आर्टिफिशियल ग्राउंड सानकिबा मैच मणिपुर की ट्राउ एफसी अमसुंग मुंबई एफसी ड्रॉ ओइखिबगा लोइनना जिंग एफसी राजस्थान माई पाख्रे। लेबासी की तोंगान क्रिकेट स्टेडियम सिंह हौजिक चथरिबा इंडियन प्रीमियर लीग IPL की ngarang सानकिबा मैच अमदा राजस्थान रॉयल्स ना पंजाब किंग्स को विकेट 6 माइथिबा पिख्रे हारे। इंग्लैंड ने युम्बो ओरगा हौजिक चथरिबा इंग्लिश प्रीमियर लीग की ngarang सानकिबा मैच अमदा मैनचेस्टर यूनाइटेड ना ब्रेंटफोर्ड को माइथिबा पिख्रे। अमरंदा लेबासी तोंगान फुटबॉल स्टेडियम सिंह हौजिक चथरिबा इंडियन सुपर लीग ISL की ngarang सानकिबा मैच ईस्ट बेंगल FC ना उड़ीसा FC बो माइथिबा पिख्रे हारे। अमदी सही असिगी अरोइबा सरुकता पांगथोकदोइबा वुमेन्स T20 वर्ल्ड कप 2023 सरुक यागदबा इंग्लैंड की स्क्वाड लाउथोखिबगा लोइनना स्क्वाड असी नेट स्कीवर ब्रन्ना टीम कैप्टन ओइना लुसिंगलगनी हाइरे। लोइसिलकपदा मरोइबा पाउ अमुहना फ्रेंड अमदी इलेक्ट्रॉनिक मीडिया दा पाउ फोंगदबा अमदी फोंगलोइदबुगी मतांगना मणिपुर लेंगांग एडवाइजरी थोखरे। लेंगांगना बैन तौखरबा अनलॉफुल ओइबा नत्रगा अनरिकॉग्नाइज्ड ऑर्गेनाइजेशन सिंगना थादोरकपा प्रेस रिलीज स्टेटमेंट अमता फोंगबा यारोइदौरे। रेगुई नागा विलेज तकुकी मिलिटेंट सिंगना नोमै कापसिलकपदा नागा विलेज गार्ड मरी सोकले है। यूनियन होम सेक्रेटरी याउना मणिपुर की सिक्योरिटी की मतांग पुगना खनखरे। शांति लेबा हाइबसि साउखनबगी अहानबा खोंथांगनि हाइना चीफ मिनिस्टरना फोंदोरगले। इम्फाल तुरेल दलुखिबदगी थीबा खंगदना लाखिबा ही मरांग फंगबा ngam मे ओमदा मियामगी मिफम पांगथोकलगनि हाइना कोकोना फोंदोर। PMJAY सिजनबगी अनोबा कांगलोना डायलाइसिस पेशेंट सिंगदा चावना खुरोंग साहन लेंगा कयाना की वाफम सिंह थबक तो अंथोरक्तबना नागा एरिया बन तौरगनि हाइना FNCs अमुक फोंदोर। सेंसस तौद्रबदी NRC तौबो यारोय हाइना चीफ मिनिस्टर हाइकिबा लेते। NRC तौनबगी असेंबली द यानाखि वाफम सेंटर द थादुना खंगनख्रे पाखुम ngai हाइना BJP मणिपुरना फोंदोरखरे। अमदी होम मिनिस्टर गोविंद दास न सियार लौदुना बॉर्डर फेंसिंग मतांगदा
खनख्रे हाइरे पिजरिबा पाउसिंग असिग लोइनना नुटिगी फोंलिबा पाउसे सिंदगी लौथोक्सबा मरुओइबा पाउसिंग मियामदा पिजबा मता असिदा लोइसिंजरी मखा तारकपदा मतम मतंगी वाफम अमदि राशि फलगी थवम पुनः तामिनारसु हौजिगी पुनमकपु पुष्परानी लाइसुम नमुकहना खुलुमसै अमुका हनम यंग ताबिरिबा अमदी ताबिरिबा सिंगबु निर्मला थांजमना तराम नौचरी इकोकनोना खुरुमजरी पुदुना लाक्चरी मतम मतमगी वाफम अमदी राशिफल ngasi मतम मतमगी वाफमदा अपुनबगी पांगल थुगाइनबा होटनबसिंग मियामगी येकनबनी मणिपुरगी अपुनबगी सक्तम काइबा यारोय अपुनबगी सक्तमदा सिंगनरकपा खुदिंगमक मायोकनगनी हाइबा मियामगी फिरेप लैरी लोइनना मियामना अपुनबगी सक्तम ngaknaba hotnabada thawai katkani haibagi achetpa फिरेप लैरी अदुबु
Furup asigi manungda mahausadagi khundarakhiba yelhomi kanglup amana makhoina khundariba chinggi saruk yauna yumthamnaba state Assam amasung Arunachal Pradesh ki mafamsingda makhoina khundaba mafamsing punsillaga maning tamba laibak Nagalim semnaba demanda khulai paibagi lalhau chatharakhibani wathoki waroisin purakpa laitri amaromda illegal immigrant jinkuki jo narco terrorist singna Manipur gi apunbagi saktam thugairaga makhoi khaktagi oiba tokhaiba laibak ama natragana lengak semnaba demanda me ahumdagi landarakhibada mishimina maihau langpoki mikap miracle gi wathok jahi ahum phajilakli Manipur gi apunbagi saktam thugainaba geopolitics amadi colonialism gi lan gi wathok sing asigi waroisin kanana purakadobage haiba kana amatana khangba ngamdana leiribasi laibak thibani apunbagi saktam da singnarakliba sing asigi mayokta masing yamba majority community yelhomi mitei singge apunbagi saktam kaiba yaroi haiba firep leibadagi makhoi sing adugi pandam phanghanba ngamdana leiri apunbagi saktam thugainaba landarakhiba singgi mathakta India government amadi state government na military take down chathabagi mahot yonglei melei naiba divide and rule gi politics chathaduna leiriba asigi manungi nungi oiba maram kari leibagino haiba miyamna khangba ngamdabadagi miyamna lainga ki luchingba singda pendabagi kholaw lawrabasu tasinadana leibadagi miyamna laingak ta thajaba leitre masina maram oiraga Indian mayailam amasung state asida laingak longi thawai pangliba singi thawong sing mayokta miyamna pendabadagi democratic oiba khongjang sing changsinbada lengakna miyamgi ihau sing namthanaba phuba phaba amadi yonglei melei naiba madi nungmei chingdol onsinduna state terrorism gi thawong chathariba asidagi apunbagi saktam kanana ngakadoribagi haiba miyamgi langtakna wahang leirakliba asi laibak thibani apunbagi saktam thugainaba hotnariba tongan ba community gi kanglup singi madugi miyam pumnamakna apunbagi saktam thugainaba hotnabada saugatpa nate adubu apunbagi saktam thugairaga tonganba laingak nadragana tonganba leibak semnaba hotnariba khulai paibasing adu kibadagi machin kangba ngamdabadagi pamdaba makhoigi langi chungoi ohelakibani amaromdana apunbagi saktam singnarakpa singi mayokta lebliba yelhomi mitei singi maraktasu thamoi sengna maramdam nungsiba ngamdaba lamhen tuhenba singi lamchat puba Kuraki ina lai saba mithibong mitambal kaya yaubadagi miyamgi khongjang singda yaikai thingaiba honaba sing yaudaba nate masina maram oiraga lamdam asigidamak kathoklaba CSO singi luchingba singna miyamga punna changsilakba khongjang sing mai pakhandaba kaksa bisariba sing adu matam chana masak khangdoktuna warak watemdriba fawba apunmagi pangalda maring marangbu oikhigani masini pujarakliba matamgi wafamda makatarakpada sige rasifal amuk taminasi ngasi tang kun gamapan thamari Englishing ani kun gataruk yumsakisa numit kalen gitara humduni panba numit asige rasifal amuk taminasi ahan bada mes rasi akal athau gi thabakta khuselu afa apun gi lamda he tongganu ningbadi thunggani marup mapangi mateng lawba kanagani Laisa pakhang singi oina mai paksagani bris rasi lauching chawi yanabada mai thiba leiraroi nathak thongbagi ihol khangna thau pangba ngamjagani thajadana naknabanadi mithingai oigani laisa pakhang singi oina ningbana ama oigani mithun rasi pairaki lausingdi yamna lei adubu mina insinba lairobadi lamchat kamgani miyam kainagani ningthina khantarabadi thoina phagani laisa pakhang singi oina Karkar asida mina pamnaba thabakta achouba lan thadaba yagani akiba amadi chingnaba leitana honabana mithoi mihengani khudong chaba lohoro laisa pakhang singi oina ningba mapa chagani singarasi khurau thangba kharadi hanagum lei thiba humba kalu lausing siznaduna naral chawkhatpa laina ngamgani charang narabadi naralda tainagani laisa pakhang singi oina isagi ta khalloidaba numitni Kanyarasi asa uri anauba thauramdana hena kanagani nathak thongbana chali arapadagi kanaba fangjagani marup nadi yetli kainagani laisa pakhang singi oina ningjaba thonggani
Tola Rasi Pukning Laitau Anam Tanganu Naitom Aruborep Logano Miam Warawi Tanja Lakpada Tungi Kalaga Tengbang To Laisa Pakang Singi Oina Ingtana Laito Brisik Rasida Hakchang Nungaiba Watpa Arang Arak Jackson Gadaba Wangang Dabana Fabanumini Laiba Fabana Sel Tongilam Dadi Kana Zagani Laisa Pakang Singi Oina Ningjaba Tungani Danurasi Wakal Laina Aning Batau Pang Bangamgani Ahenba Lausing Tansinba Ngamlani Yetnaruba Naraldi Mayeng Taba Hengani Laisa Pakang Singi Oina Ningba Mapa Chagani Makarasi mi paiba langtaknaba michang amadi pairaki lausing wat panumitni adubu miyam natrabasu nachananai loinarabadi hena thau pangani laisa pakhang singi oina nusibana chale Kumbarasi yunggi wataraba amadi ninganadraba apan balan changani asawbana mangoinarabadi pangba yabasu palli yeknabana khudong chaba laukrani laisa pakhang singi oina yaka yengna chatlu roibada minarasi Afa apun yetnabada maitigani khang bakalu ningbadumag kanagi shuwa tadana thau pangman hena mai pakani sel tom kanagani laisa pakhang singi ona nusibana chanbi masini pujarak libang asigi matam matang biwa fom rasifal nungtigi fong liba pause singdagi lokthok jaba maru oiba pau tabiriba amadi mityang tabiriba singbu nermla thangjamna amukahana khurumjari ahangba pham khara kaujari Matau Lying Sang Medicals, Wangzing Lamding Bazaar, Hairok Lamkhai, Tauba, Panjari Matau Lying Sangi, Awat Staff Kara, Kaujari, Posting Adudi, Ahanbada, Staff Nurse, Number of Posts, Ani, Minimum Qualification, ANM Amadi, ZNM, Salary Negotiable, Ani Subada, Computer Operator Ani, Minimum Qualification, Class 12, Salary Negotiable, Hariba Posting Asi Pambi Singha, Qualification Certificate, Aadhaar Card, Photo Passport Ani, Aiba Cherol Galoinana, April ki tang kuntra, Numidang Waram Pumanga Fawagi Manunda, Tajin Biro. Hena Kopamarol Gidamak, Lying Sang Hospital Dalak Unatraga Kol Tobiro, 700-5376-731, Amukana, 700-5376-731. Khangan Jaribab, Managing Director, Matau Lying Sang. Lengsin Biraksi, Mindful Wellness Center, Homeopathy, Yoga and Naturopathy, Rims Road opposite Babina Diagnostic, Imphal. Mafam asida yoga amadi naturopathy ki consultation tobugi khudong chaba leijai. Therapeutic yoga session thamjari, acupuncture, acupressure, massage therapy, electrotherapy, physical therapy, practices of mental well-being, diet amadi lifestyle ki counseling, coping therapy, steam bath. Hariba sing asida natana tongan ba treatment kharasu leisari. Obesity, arthritis, frozen shoulder, cervical pain, back pain, Bell's palsy, migraine, sinusitis, sciatica, post-stroke rehabilitation, diabetes mellitus, insomnia, stress and anxiety, depression, PCOD. Hari Balena Singasi Adom Mayung Nabiba Taragadi, Mindful Wellness Center, Homeopathy, Yoga and Naturopathy, Rims Road Taleba, Babina Diagnostic Hek Mayung Nabada, Lasery. Tongan Balena Kaya the Sulaying Nanabagidamak, Homeopathy Laying Pathap Lazy, Mafamasi the Laying Nanabagidamak Lasery Doctor, Babina Ningombam, BHMS, MD Homeopathy, Loinana, Yoga and Naturopathy Doctor, Rojina Ningombam, BNYS, MSc Clinical Psychology. Akopa Marol Gidamak 9366921763 Amukana 9366921763 Lengsin Biraksi Mindful Wellness Center Homeopathy, Yoga and Naturopathy Rims Road opposite Babina Diagnostic Imphal. Nungairaba Paujil Assam Downtown University Guwahati Panjariba Assam Downtown University Guwahati da Tonga course singa tambining labadi ngasi makhudong chaba silobi Coursing adudi Agricultural Science and Technology, Physiotherapy and Rehabilitation, Engineering, Science, Nursing, Humanities and Social Science, Commerce and Management, Pharmaceutical Science, Computer Technology, Paramedical Science. Haribo coursing asigidama Manipur Office, Admission Office of Assam Downtown University, Babupara, Bosem Lerak, Imphal. Akopa Marol Gidama 961-2709-509 Loinana 8575-326215
ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯟꯖꯔꯕꯗ 95 ꯄꯤꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡ 100% scholarship on semester fee, 90% ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡꯅ 50% scholarship on semester fee, 80% ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡ 25% scholarship on semester fee. लोइनना एजुकेशन के लोन्स खुदोंचाबा पिजरी. स्पोर्ट्स की ओइना 25% scholarship on semester fees. District level लोइनना state level की ओइना 50% scholarship, 100% scholarship on semester fees, national and international. State board लोइनना CBSE. अकुपा मरोल की दमक ngasi mak tanabiu. Nungairaba Paujil, New Era Higher Secondary School Thawal Okram Wangmatabagi, Chaliba Sahi English Singani Kuntaru Kuntareti Season Gi, Class 11 Science Ki Admission Form Taba 1000. How ki bachahi English Singani Tara Mapandagi Hauduna, Kosena Nova, Class 12 ki exam singda, position holder kaya, left tana putuktuna lapugum, English Singani Kunmuhumde Kungumari Session Dashu, position holder Tarataru, Inspire Award Chamaga Ama, letter mark students, listening Aniga Chamapan Kungamanga, subject topper Ama Fangduna, 100% first division the past Uduna.